Laija entertainment na mayambu amka na taram na okchari ngasi yamna maruoba topic amakhak mayamda ai audio gi khuthangda nainajari maruoina hariba topic aze class 10 9 amsung 10 students huji kariba mathangi chahida thagadaba metric thagadaba adugumba satra mairoi singidamaktani tobutu ai ngasi nainajadori base maruoina class 10 mairoi singidamaktani mamangi thagi tang 13 amsung 13 July thaida khoi 2 days workshop tawkhre topic na revision and curriculum due to COVID-19 pandemic haina khoi gi huji lairiba syllabus pu revise tawbo aina numinini gi board of secondary education ki makhada workshop pangthokkre hai workshop tu da nenakhiba madune ina ngasi audio khuthang da mayam da khangan jawdari base maramdi satra mairo singda tholeiba order amsung notice ase gyan ta daba amasung chamamnaba confuse leba yamna yawi aduna aigi YouTube asi khudang sida mayam da kitang clear tawge haina aina audio se sum semjabani hariba workshop sida ne nakhiba se maru aina resource person kyama laaga ne nabi khibani subject wise ko ba resource person kyama board of secondary education manipur gi muching makhada masida maru aina ne nakhiba se asum ne nakhi makhoi je plan ani thona khaidoi plan A haibama plan B ba haibama lakadrba academic session amasung ji chathariba 2020-21 gi academic session gi syllabus se kiteng revise taw daba daba maram di hoji chathariba laina lai chachigi na maram oreragani maruina asida SSLC examination appear tawgada 2021 da makoi satra mairosina masi khangdaba sunya mak yade maram ni masi khangdragadi hoji revise syllabus tawriba masi khangdragadi ma pattern na le chingba singse loinamak gyan taba ngamoy samjalaga plan se ani thona khaidoi plan A habama plan B habama khaidoi plan A sigi makhadana kari tawgadabano B sidana kari no habuduni aina masatana aina haijadori pase masigi matang sida mairoi singna munatamta tabiyu plan A sidana kamai tawge habam tamna kari gumba September thadagi class hobataragadi lakadaba September thasidi class hoba taragadi 30% reduction have masi plan A gi makhadini 30% reduction hanthagani habi 30% si syllabus se hanthagani habani September thadai kariguma hawkiba taragadi ar karigumba ikhoina COVID-19 na maram ore haraga September faw class chatpa tawba ya khidaba taraga October November dagi hawba taragana adu tardi plan B gi makhada leiba 50% reduction habani plan B sina mo kari hai habamta tangkhai hanthagani habni syllabus singsi masi kyam hanthadeno subject wise kari hanthadeno kai subject hanthabano karmaina kari mongda hanthabano unit wise mark pattern da akaiba leibra haiba jingba mayam tuni kupna ina ngasi gi block asida ina haijadori base mairo sing namta munna tabiyu masi akhoi subject tara ga mathoi nei huji phawpada khudamna ming palabada manipuri english maths physics chemistry bio lere science ki section dana aduga social science na history geography civics and economics lere adu subject ani mana home science ka computer science kani adubu aina ngasi nene dori base ai isamak se geography gi ojani aduna aina maruena nene dori base geography khaktagini atei subject ki di mairoi singna hoji board of secondary education manipur na thokpa amasung 2 days workshop ki oiba report ama khak PDF file ona phangabani maya mairoi sina su thengnaram bayai thengnadragadi aina ai description makhada ai adugi link pijaramge amasung share tawjaramge ai description da soidana yengbiu amasung karigumba confuse amam naba laiba taragasu ai gi subject ki geography gi oba subject sigi chamam naba confuse laiba taragasu ai makhada ai description da ai WhatsApp number amasung contact number sum pijaramge aina khangjaba khara sum ai discuss tawjage masi aina khangja haijadana panghai habanate ai resource person ke amaga wari sanajara matungda maru aina ai mafam sida resource person oina chatpi khiba ai gi geography gi oina resource person oina lakpi khiba se oja ahumni khoi oja ai Sam Sundar amasung oja Thokchom Ganapyari amasung ahum suba oja Naurim Bimol Chan Singh hariba oja Singh amasung tongan ba experience leba oja singa workshop yawbiruba oja kaya jikma ai pau phawna jaraga aina blog se semjabani aina ai sana khangjaba khaktana masi share tawjarpa nate asi matang ai clear tawjahoge okay geography gi matang da aina masatana ai haidringai da
ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯋꯥꯔꯛꯁꯣꯞꯁꯤꯗ ꯊꯣꯛꯈꯤꯕ PDF ꯐꯥꯏꯜ ꯑꯁꯤ ꯁꯣꯏꯗꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ प्लान A की 30% रिडक्शन है प्लान B की 50% रिडक्शन है सोदना सब्जेक्ट खुद की करी करी डिडक्ट तौख्रबनो कक्थꯠख्रबनो कई कई हापिबनो हाइबना चिंगबा मार्क पैटर्न कमायना तौबा पीरियड वाइज पीरियड क्या मसिंग फंगबन हाइबना चिंगबा सिंगसे कुपना सोदना अंगतंग यिंगबियु हाइबा अपील अमतंग तौजरमगे ओके अदुदी जोग्राफी को एबम आई कुपना आइना हाइजदुरिबसे मयामना अंगतंग मुना ताबियु करिगुम चिथा नांथबा अमसो अहेनबा हाइखिबा यावरगसु सु मयामना ngapiyu ओके अखोई जोग्राफी को इन रिसोर्स पर्सन अमका नहीं पंजगे सरुक याबिखिबा वर्कशॉप सरुक याबिखिबा जोग्राफी को रिसोर्स पर्सन से ओजा ए श्याम सुंदर सो ओजा थोकचोम घन प्यारी असुंग ओजा नावरेम बेमोलचान हाइबा ओजा अहुम सिनानी ओके एनीवे हौजी आइना जोग्राफी की ओइबा फुल मार्क लेबसे जोग्राफी दा सोशल साइंस की जोग्राफी दा मार्क कुन गा तरेट नि मसी आई अहमबदा आई हौजी डिस्कस तौजरक्तोरिबसे प्लान ए दा लेजरीबसे 30% रिडक्शन है मसी करिगुम प्लान ए सिना अमकान आई हाइजरके सेप्टेम्बर थादगी करिगुम क्लास हौजी हौजिक से अखोई लॉकडाउन एक्सटेंड तौख्रबनी अखोई अगस्त की 31 फाउबा करिगुम सेप्टेम्बर दगी सरकार की नोटिस की मतुंगिना अखोई से क्लास तौदब यादे हाइबा पोट अमखक लाप तारगदि अखोई सोइदना तौरकदोइनी अदुदा तौब तारगदि सेप्टेम्बर दगी हौरगदि 30% रिडक्शन लाक्तोइनेबा प्लान ए से अदु 30% रिडक्शन की मतुंगिना अखोईगी जोग्राफी की यूनिट वाइज मार्क पैटर्न कमाय लेबनो करम करम यूनिट कखरबनो करम करम लेरिबनो मार्क न कमाय तौबनो हाइबदो आई अमतंग आई हाइजरके अहमद यूनिट 1 हाइजरके यूनिट 1 से अखोइने सुम यावगनी डिलीशन लेते मासे कखिब लेते मागी पीरियड मसिंग से मरी ओइगनी अदुगा मासे मार्क अहुम की हंगनी यूनिट 1 दगी सिम लेरे ये यूनिट 2 सिमा कखरे पुन्ना अदुगा यूनिट 3 वाटर रिसोर्सेस हाइबनी यूनिट 3 सु पुन्ना कखरे यूनिट 4 यावगनी पुन्ना यावगनी पीरियड मसिंगना मंगा फंगबनी अदुगा मार्क ना मार्क अहुम की हंगनी यूनिट 4 दगी हाइबदी मिनरल रिसोर्सेस हाइबा खोई यूनिट 6 दगी येन यूनिट 5 अमा यावरी यूनिट 5 लोइना यावगनी एनर्जी रिसोर्सेस कौबनी पीरियड मसिंग माना फंगदबसे मंगानी अदुगा मार्क ना मार्क अहुम हंगनी यूनिट 5 दगी मार्क अहुम की हंगनी देन यूनिट 6 या मरुएबा यूनिट नि एग्रीकल्चर हाइबनी मासु कखिब लेते तबदु मार्क की अहोंग खरदि लई पीरियड मसिंगना 3 नि मार्क से हाना मंगा ओरमबदो हौजिक मार्क से 3 ओरे यूनिट 6 से मार्क 3 की हंगनी देन यूनिट 7 सो या मरुएबा चैप्टर नि यूनिट 7 से मैन्युफैक्चरिंग इंडस्ट्री हाइबनी मासु कक्प लेते तबदु मागी कक्प पोर्शन अमदि यावी अखोई अरोइबदा ए केस स्टडी हाइना अमा यावबनी यूनिट 7 की अरोइबदा अदुगी मचेतुमदि कए हाइना अदुमना मोय ब्रैकेट ई माई फंगद पीरियड मसिंगना 3 नि अद मार्क सु मासु 7 ओरे हाना 5 ओरमनी हौजिक मार्क 3 ओरे देन यूनिट 8 डिजास्टर मैनेजमेंट पुन्ना कखरे याउद्रे यूनिट 9 की ट्रांसपोर्ट कम्युनिकेशन एंड ट्रेड हाइबनी मासु पुन्ना कखरे याउद्रे अदु अरोइबगी चैप्टर यूनिट 10 मणिपुर रिसोर्सेस इंडिया डेवलपमेंट हाइबा यूनिट 2 दी कक्ते याउरी अखोई इरमदा मणिपुरी मतंगदनी अदुना अदुमा कक्तरे अदो पीरियड मसिंगना अहुम द लोइशन गदबा पीरियड मसिंग पीरी अर मार्कना अनि हंगनी हानगी मार्क तुदे अहोंग बलाइत्रे अदुगा अरोइबा यूनिट 11 मासे मैप की मतंगदनी हानगिसु मैप की मतंग लेबनी मासु कक्ते मैप अमा कक्ते अदो माई पीरियड मसिंगना अनि पीरी मार्कसु अनि हानसु मैप से मा अनि ओइबनी असुमना अखोई येंग मतमदा अखोना 30% रिडक्शन की मनुंगदा जोग्राफी की से अखोना यावरिबा यूनिट सिंगसे आई अमतंगा हाइजरके यूनिट 1 3 मार्क्स यूनिट 4 3 मार्क्स यूनिट 5 3 मार्क्स यूनिट 6 7 मार्क्स यूनिट 7 7 मार्क्स यूनिट 10 2 मार्क्स यूनिट 11 2 मार्क्स पुन पुनसलगा मार्क कुन तरे हाइना लेरे टोटल पीरियड मसिंगना 33 ओइबनी मसीदा महिरोइसिंगना यामना खनिंगमगदबा अमना करिनो हाइबा मतंदा एसी हानगी पैटर्न दगी यामना अकाइबम लाबनिना मसीदा एसे टाइप क्वेश्चन करम ओइगदबा 1 मार्क न करम बदगी 2 मार्क न करम बदगी 3 मार्क्स न हाइबा चिंगबा मयाम से लेबनिना मसी तसिना हाइबा तारदी ओजा अखोइसु चप चाबा से हौजी अदुगी मोइना हाइरप लेते खंगबा अखोइ लेते तबदु पॉसिबिलिटी मयाम लै ओबिया पॉसिबिलिटी सिंगसे मयाम लेरे समना यूनिट 6 का 7 का से मार्क 3 ने हाइरे मार्क 3 से असुना हंगपसु याय मार्क मंगा पीबा अमा हंगागा मा अमम पीबा अनि हंगबा 3 साबा नत्रगा मा अहुम पीबा 3 + 3 + 1 है 3 सागिबसु याय असिगुम चांसेस लै अदुगुम्बा खरा प्रॉब्लम मचा अमदि सुम लैरे असिमता महिरोसिन खंगबिरो अदुना आई महिरोसिंदा हाइनिंगबदी
chapter unit piriba unit khara se phajana kupna textbook phajana kupna kachin ko ya thungna nena biba am darkar lei haiba simtang aina haijaningi. Okay, makha tarakpada hojik se 50% reduction plan B gi makha da kari monda kamana leibano tangkhai syllabus kakpani masi ma deletion tawbani masina amuk October November dagi kari kuma class tawba taragadi tangkhai kakpada haibana yanaraga adumaina notice se thokpani. Okay, asi matungina plan B gi matungina in haijarage masi su ngasai plan A ga 30% reduction haibatu ka khara khena balai 50% reduction sina geography se smai unit 1 ama yaure unit 1 se ma se mark ngasai duga manade ma se period masing ani phangi mark na taruk unit 1 khakta da mark taruk piri unit 2 ga 3 ga 4 ga 5 ga loina kakhre unit 2 3 4 5 amata yaudre aduga unit 6 yauri unit 6 se period masing na taruk ni mark na taret pire unit 7 se period masing na manga ni mark na taret pire aduga ngasai su aina haijakhiba 30% reduction da a case study do yauro habado asimak masu 50% reduction plan B da su yaudre then unit 8 ka 9 ga kakhre punna aduga aroiba unit 10 manipur gi matang do yawi aduga ma se period masing ani pi aduga mark na manga pire hanadi unit 10 se mark ani khakna oramani hojina mark manga pisale asum leire ara map ki matang de unit 11 do ma ani sum leire ma se pulo punsab kana period masing na handak na taraga taret phangi punna total aduga mark na kun taret asum todona khenab leiti now sida plan B gi 50% reduction se masi yamna chamam naba amasung satra mairoi sing dabudi yengba matam dadi unit se yam kakhre na harawning ai di oiba aduba problem yam thokadaba question setter sing amasung oza ikhoina na han khai gi dagi khara khenabam lakpanina masida kamai toraga mark mong da hankani 1 mark na kadai dagi 2 mark na kadai dagi 3 na kadai dagi 5 na kadai dagi haiba se chap chaba haiba ngamdaba pot amadi oi maramdi hojik se unit 1 de su 5 marks hangba yare unit 6 de su 5 marks hangba yaba condition lay 7 de su 5 marks hangba yaba condition lay even unit 10 manipur hairwa unit c de su 5 marks direct question job launa mark manga piba question ama hangba yaba chances lay samna piri ba unit sing se mark manga loina hangba yaba chance lay aduga mark ama piba ani piba ahum piba asi su hangba yaba chance lay ada karamba dana kari mark ki mong da hangani haba se mase kupna masi akhoi oja singna haiba tamba ngamdaba ama oeba tawbudu mairoi singna hana degi so haiduna leba unit 6 amsung 7 mark piri base masi yamna maru oi 5 marks ki ayamna sina pasalu haiba pot amaka oja khudimangna school da haina lerebani masida ayamna focus piraga pahaningi aigi motagi de aina haijaning use adumaina haijaningi tawbudu mairoi singna yam chekshina lari pabam darkar leire 1 mark pibasu hangba yabe mongda 2 mark pibasu hangba ya mongda 3 su amasu 5 marks su chapter loina maktagi haiba chapter mari jide hai tare manga su bududi map ore dana ko masim ta ai haijaningi ado aroi pada aina haining ba mana mairoi sine su khangning gadaba mana hana akhona piram liba khoigi board of secondary education manipur ki Bosem ki pattern ki makhada geography da hangiba SSLC exam da hangbase question geography da question taraga mathoi neba aduma question taraga mathoi di hangani adugi khenaba kaim tanaite amasung hanagi aikhoigi mark kun tareta khona distribute toba very short answer haibadi 1 mark piba question ani hangi hanasu asumak handaksu sum hangani ada short answer 1 haina leba 2 marks piba hai tare question mari hangbani adusu mari sum hangani aduna map ama yaurabani then 3 marks ki question da very short short answer 2 haina leba ma ahum piba sina question mari hangbani asumak sum hangani aduga 11 suba question dana map essay type question hangbani mark manga piba asumak laigani hanagi adugi mark pattern allocation dudi todokpa khenaba laite masimtang aigi site ge haijaningi okay masi haraga ai ngasi gi audio blog ase ai swaire kitang tension jage aduga karigumba tawriba revise amasung syllabus curriculum sida ahoma poriba masi tawdaba yadaba namaram oragani maram ge handaki laina laija chida ningthina school kaba phangkidaba tuition coaching chatpa yakidaba namaram oragani mairoi singna masi singje yamna clear oina khangjan biu amasung lairi kan hona biu
yumda sum lebiu amasung checksina lebiu haibam sumdung aigi site ge haijaningi aro karigumba matang sigi aina hajik nainajari ba blog asida karigumba confuse samam naba laiba taragasu aina khangjaba khara isum share tawjarake makhada aigi description da aigi contact number sum pijaramge amasung akhoi sum khana nainabagi tanja do akhoi lawsi hairaga ngasi ge aigi audio blog ase swada tension jarage thank you all